अहानबमक्तदा मियेंग ताबिरिबा पुनमकपु अदोंगी होस्ट दाइना पंगसाताबमना खुरुमजरी ngasi on public demand asida miyamgi damak maroiba guest ama puduna lakchari aikhoigi studio da lengsinduna lariba guest asi yamna maroi saktakchage handaki chahigi inkumza lisingani ga taraga mapan gi oina lining thau sanamahi sanapungna sinkhiba adugumlaba marirak suba mitai sanu sangdamnaba aduda mitai sanugi mingthon laukhrabi laifrakpam sujona chenu miyamgi damak khudol tamjari अहनब मक्तदा लमले लमदा माशिबु कोनबिरिबा इपुतो इवेंट हो अनिगी ngaklo khada nasu oibi hakna punemjeri loina loina na mangda lengsing biriba ipa shaklaba ima shaklaba sinthakpur reksing busu ikokno na punemjeri chanu oibe hakke koloi minglendi leifrakpam suchona chanu koje ai hak moirang shalaida pokjabini ai hak bu pokpa Panthogi koloi minglena ibung halmeite koje ai hakpu pokpi palemgi koloi minglendi kunjerani lema egi poknafam lamlen lamdamna Bangladesh ki Silet haiba mafamgi bhanugasta ai hak hojik BSc tamjeri Computer Science and Engineering da meite janua ma oina ai hak ki pamjabadi nat ki oi bajagoi shei ai haki pangdamna afaba mi ama oina nat ki oiba lining laishu fijet letreng amadi meite lon che kanjabani amukka hana lining thoshana mahi bu punem jeri अहानबमक्तदा सूचना अखोगी स्टूडियो सिदा तराम नोकजरी चेबु सुथागच्छे याम नोंगाइजै सूचना मरीरक सुबा अदुगुमलबा मितै सनु संगदमनबा अदुदा सूचना ना अखोगी मेन टाइटल लौरकपको अखोई टॉम टीवी की माइकैदगिसु नुंगाइबा हराउबा अखोई फोंतोकजरी थागच्छे म्यामबो अदुगा इहान हानबा वाहंगोइना सूचना द लाक्चनिंगलिसि सूचनागी पोकफम लमदम इमा पाबुंगी मिंग थंबियु इसिलेनाव कया सुबनो हाइबदा खंगजके एगी पोकफम लमदमना बांग्लादेश की सिलेट हाइबा मफमगी भानुगासकी मेंगेगोंग हाइबा खुंदा अदुगा एगी पाबुंगी मिंगना इबुंग हलमेते अदुगा इमागी मिंगना कुंजेरानी लेमा कोबी याम नोंगाइजे इचिनाव ए इथंता पुक्चे हो इथंता नाइतोम साचवी लैरांगनी को बांग्लादेश तगी लागा मणिपुर दा दुगुमलबा सिलिबा को असिगुंबा ब्यूटी पेजेंट कोइगी सांगदमना बसदा यावसे कोइना हिनसु सि मगुन हापी मथंगदा खंगजनिंगलिसि सूचना से हुजि हुजिक लाइक लाइसुगी लमदा करी करी थाग यौबिरागे करी करी होनाबिरे ए हौजिक सिलेट की लीडिंग यूनिवर्सिटी दा BSc tamjeri Computer Science and Engineering Department da duga chahi tangkak ani shure chahi ani wali lo shalakadaba isadi chahi kya de subirage e 22 chahi kungani thoi sure ba ko computer science loba dugum loba satra ma khakni aduga khoi contest asida di amuk manase lowa ngam lai yamna interesting hoire nungai jeri ko ado सूचना की पामजबा खरा थंबियु कोई की एकेडमिक लाइन नतबा को तोंगान बा करी करी कदी कोई इसाना पामजबा के ina pamjeba mite nupiya mo ina shum isei taba jago ise shum pamje aduga sangba matamda traveling toba koiba khotpa se yamna pamje yam nungaise aduga maroina koigi handaki marirak suba adugumlaba sangdamnaba asida सूचना na koigi participate toba saruk yabase masi koigi kamaina koi taba si kamaina yawrakibano kanagumba na koigi lakpiyo kain haibra isana pamjakibara masi gi wari sukra khangjani हाँ नशुम बाबागी मरुप हाई तारे का कार राकेश नावरम नशुम हाई रखी अदुगा हंदक नशुम मणिपुर दगी एगी इताव मशुम इतामा विद्यारानी कौये मेडिकल दा तंबा मांग नशुम इंसिस्ट तो रख हाई तारे फेसबुक तगा शुम पोस्ट तो रख पमाक्षे अदुगा बाबा नशुम उबशिगा बाबा नशु थानिंगा मिते चनु हाई बशी मरम दा खंग बगी मखादा अदुगा ऐशु शुम लाइक तंबनीना अदुगा
ꯃꯇꯝꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯥꯏꯅꯔꯒ ꯁꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯎꯅꯤꯡꯗꯨꯅ Okay, yam nungaizai. Aduga koi hairiba adugumlaba sangdamnaba asida magi yauriba mai process ko niyom niti kari kari gadi koi taholi isada karamba mahau phangba ngamlaba ke haibado khar khangjaningi. ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯁꯦ ꯑꯩꯅ ꯑꯗꯒꯤ ꯁꯨꯝ ꯑꯩꯅ ꯈꯤꯇꯪ ꯁꯨꯝ ꯈꯪꯅ ꯂꯥꯛꯆꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯅꯥꯄꯨꯡꯅ ꯁꯤꯟꯕ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯌꯥꯎꯒꯦ ꯍꯥꯏꯅ ꯂꯩꯁꯦ ꯑꯩꯅ ꯑꯍꯦꯟꯕ ꯈꯤꯇꯪ ꯇꯝꯖꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯋꯤꯅꯔ ꯑꯣꯏꯒꯦ ꯍꯥꯏꯅꯕꯨꯗꯤ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯋꯤꯅꯔ ꯑꯣꯏꯅ ꯆꯠꯂꯤꯁꯦ ꯑꯩꯒꯤ ꯑꯍꯦꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯥꯛꯑꯒ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯈꯤꯕ ꯑꯩꯅ ꯈꯪꯖꯕꯁꯤꯡꯁꯦ ꯍꯥꯟꯅ ꯈꯪꯉꯝꯕꯗꯒꯤ ꯍꯦꯟꯅ ꯈꯪꯉꯦ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯑꯣꯏꯕ ꯂꯣꯟꯆꯠ ꯊꯧꯒꯜ ꯂꯣꯟꯆꯠ ꯑꯁꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯖꯩꯅ ꯂꯧꯖꯩ ꯑꯥꯗꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯃꯇꯨꯡꯗ ꯑꯩꯅ ꯍꯦꯟꯅ ꯈꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯩ Sujona na hojik thambiri ko hana khanglambadagi koi ki fije chaksa da oiro jana kanglon sing da oiro ahenba khara khangba ngame haibiri masi ahenba do karambano haibado khangjaningi ꯑꯍꯦꯟꯕ ꯁꯦ ꯂꯥꯏꯅꯤꯡꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡ ꯁꯦ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯀꯃꯥꯏꯅ ꯐꯤꯖꯦꯠ ꯂꯥꯆꯦꯠ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯊꯧꯒꯜ ꯂꯣꯟꯆꯠꯁꯦ ꯀꯔꯤꯅꯣ ꯑꯍꯟꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯀꯃꯥꯏꯅ ꯀꯅꯥꯗ ꯏꯕꯨꯡꯗꯅ ꯀꯃꯥꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯏꯄꯥꯗꯅ ꯀꯃꯥꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯎꯠꯀꯅꯤ ꯍꯥꯏꯕ ꯏꯃꯥ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯏꯄꯥ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯐꯅꯦꯛ ꯍꯥꯏꯕꯁꯤꯅ ꯃꯤꯇꯩ ꯅꯨꯄꯤꯅ ꯁꯦꯠꯂꯤꯁꯦ ꯐꯅꯦꯛꯀꯤ ꯀꯥꯡꯂꯣꯟꯁꯨ ꯈꯪꯉꯦ ꯐꯅꯦꯛ ꯍꯥꯏꯁꯤꯅ ꯏꯄꯥꯅ ꯂꯥꯡꯂꯦꯟ ꯑꯃ ꯏꯃꯥꯅ ꯂꯥꯡꯂꯦꯟ ꯑꯃꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯁꯦ siga la yam ngai yam na maru oiba wafam haiba koi sujuna su na su thambiri ko maru oiraba koina khangbada koigi khangba wat ka da hai tar mase koi su toina su nei na jada ba asigum laba koigi beauty contest haiba tare masina takpiri ko mase aduki matik koina su sautok sari bani ada sujuna na su ngasai pan bikre ko koigi beauty contest asida yawu matamda manasi loge haibage dumaina lakibadi natte adubu hentokna hai tare manasi lobadi ngamla khare stage ta leiringai da koigi tongan ba ko round sing da mayok na ruba adugi nungai ba adugi experience kar su thambiune stage ta leiba matamdadi yamna aise stage fear khara legalli ado chatpa khotpada akhoi choreographer oja tenjing na tawgi ibung kotare ibung tenjing na tawgi ki ado chatpa khotpa magna loin tar pirakpani grooming day hoba sum kamaina thokani mi gi mangda kamaina nokna sum lepkani war shi sum khangjina isabu kamaina control tawgani haibada ado dumaina sum stage ta leibada खरबुदी नर्वस ओय अदुइसु मयामगी मांगदा मयामना वाना लाइनिंगथौ सनामहि सनापुंगना वाना असुकवाना मिते चनुसिंबु ताकपिगे खोटपिगे हाना चांगदमनाबसे सिलकपदु अदुगी वाबदु एंगुलगा एगी अवाबसे अवाबा नत्तेना खन्ना सुम स्टेजता नोकना सुम लेपखि yam nungai ado sujuna preparation same sabaki ko haiba sigumlaba sangdamnaba sida yauge khalabani na matamdu da kogi mangzauna na sem saba soiden tawbiramgani adui matangda zu khra laksa koi lakpiu sem saba se e kesum preparation budi lawrakte aduga sum khitang budi khangjana lai kamaina competition siga compete tawdaina haibado bangladesh te la ita vidyarani na sum briefly sum egonda khangale kai oini haibado do ashitani preparation yam budi yawrakte siga lago oja singna takpi badagi sum preparation se lojabani nutigi oja singna grooming tawbi gi lakna takpi gi adugi matungin na sum preparation lojarakpani siga lago sujuna ko introduction round ko akoina sum yengzaruba matamda hairiba kogi changdamnaba sida akoigi yam tangna taba phangba dugumlaba koigi wahai wata sizinai masi sujuna na hana dagi koigi sem sabirakhi bara koigi oja singna dum sida groom tawbi ki bara kamain tawbun oja singna sum ima haitare ima lupki ima shanti hoida khoise thamme eiga asam dei lakpa te ima na sum takpi bani akoya bangladesh te de sumba loan se taba phangde sumba loan se ngangde aduga siga laga sugumba se tamna khorna imana sum takpi bani okay tungan ba contestants koigi kunga mapan sarogya ki ko bangladesh tagi su participate amoina sujuna na yaubiri koigi masung mamana bi hai tare sujuna gi loina raiba koise masigi loina ba matamda isada kari koi thengna bi ki
ꯅꯨꯡꯉꯥꯏꯕ ꯀꯣ ꯍꯣꯏ ꯀꯩ ꯀꯩ ꯌꯥꯝꯅ ꯊꯦꯡꯅꯒꯦ? ꯅꯨꯡꯉꯥꯏ ꯁꯤꯒ ꯂꯥꯛꯑꯒ ꯃꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤ ꯏꯇꯥ ꯀꯨꯟꯒꯅꯤꯊꯣꯏ ꯃꯌꯥꯝꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯃꯤꯇꯩ ꯌꯥꯝꯅꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯩꯇꯩꯗꯗꯤ ꯂꯤꯌꯦ ꯑꯗꯨꯒ ꯁꯤꯒ ꯂꯥꯛꯑꯒ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯝꯅ ꯏꯇꯥ ꯐꯪꯉꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤꯕꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯦ ꯀꯨꯟꯒꯅꯤꯊꯣꯏ 29 29 ꯀꯣ ꯀꯨꯟꯒ ꯃꯥꯄꯟ ꯀꯨꯟꯒ ꯌꯥꯝ ꯃꯥꯄꯟ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯨꯆꯅꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯅꯤꯄꯨꯔ ꯂꯥꯛꯄꯁꯤ ꯍꯟꯗꯛꯀꯤ ꯍꯥꯏꯔꯤꯕ ꯆꯥꯡꯗꯝꯅꯕ ꯑꯁꯤ ꯌꯥꯎꯒꯦꯅ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯑꯣꯏꯗꯣꯏꯔꯥ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯈ꯭ꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯦ ꯑꯩꯒꯤꯗꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯍꯣꯏ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯦ ꯑꯩꯒꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯦ ꯀꯣ ꯀꯟꯇꯦꯁꯁꯨ ꯌꯥꯎꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯁꯥꯒꯤ ꯃꯣꯠ ꯈꯔ ꯊꯝꯕꯤꯌꯨꯅꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯁꯨꯝ ꯀꯟꯁꯦꯞꯁꯦ ꯃꯨꯚꯤ ꯌꯦꯡꯕꯗ ꯐꯤल्मꯗꯒ ꯁꯨꯝ ꯎꯏ ꯑꯗꯣ ꯕꯕꯥꯗꯤ ꯁꯨꯝ ꯂꯥꯛꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯒ ꯁꯨꯝ ꯕꯕꯥꯁꯦ ꯂꯥꯛꯏ ꯑꯗꯣ ꯕꯕꯥꯅ ꯁꯨꯝ ꯋꯥꯔꯤ ꯂꯤꯕ ꯈꯣꯠꯄꯗ ꯕꯕꯥꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯃꯅꯤꯄꯨꯔꯁꯦ ꯏꯃꯥ ꯂꯝꯗꯝꯁꯦ ꯑꯩꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯩ ꯃꯩꯇꯩꯁꯤꯡ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯕꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯂꯤꯛꯏ ꯃꯤꯇꯩꯁꯦ ꯑꯩꯈꯣꯏ ꯑꯥꯗ ꯌꯥꯝꯅ ꯂꯤꯛꯑꯦ ꯑꯗꯨꯒ ꯁꯤꯒ ꯄꯨꯟꯅ ꯂꯩꯕ ꯊꯣꯛꯄꯗ ꯁꯨꯝ ꯃꯩꯇꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯊꯣꯛꯄꯒ ꯁꯨꯝ ꯕꯦꯡꯒꯣꯂꯤ ꯇꯥꯔꯦꯀꯣ ꯃꯄꯥꯟ ꯒꯥꯔꯤ ꯇꯣꯡꯉꯣ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯁꯨꯝ ꯄꯣꯠ ꯑꯃ ꯂꯩꯕ ꯇꯥꯔꯁꯨ ꯕꯦꯡꯒꯣꯂꯤꯅ ꯁꯨꯝ ꯉꯥꯡꯅ ꯕꯦꯡꯒꯣꯂꯤꯁꯤꯡ ꯑꯗꯨꯒ ꯑꯁꯤꯒ ꯂꯥꯛꯑꯒ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄꯗ ꯃꯩꯇꯩꯔꯣꯟ ꯇꯥꯕꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯃꯌꯥꯝꯒ ꯁꯨm ꯏꯟꯇꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯨꯖꯅꯥ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯃꯇꯝꯗꯅꯦ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯀꯣ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯗꯤ ꯂꯣꯜꯂꯦ ꯑꯗꯣ ꯌꯨꯝꯗ ꯂꯩꯕ ꯈꯣꯠꯄꯗ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯗ ꯃꯅꯤꯄꯨꯔꯤ ꯑꯗꯨꯝ ꯂꯣꯟꯈꯤꯕꯔꯥ ꯃꯁꯤ ꯀꯥꯎꯊꯣꯛꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤꯒꯁꯤ ꯁꯤꯖꯤꯟꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯝꯗꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯌꯨꯝꯗꯗꯤ ꯃꯩꯇꯩꯔꯣꯟꯅ ꯁꯨꯝ ꯉꯥꯡꯉꯦ ꯑꯗꯨꯒ ꯃꯄꯥꯟꯗꯗꯤ ꯕꯦꯡꯒꯣꯂꯤ ꯂꯩꯕꯅꯤꯅ ꯃꯌꯥꯝꯒꯗꯤ ꯁꯨꯝ ꯀꯩꯅꯣ ꯀꯝꯃꯨꯅꯤꯀꯦꯠ ꯃꯥꯅꯤ ꯇꯧꯗꯣꯏꯅꯤꯅ ꯃꯥꯅꯤ ꯕꯦꯡꯒꯣꯂꯤꯅ ꯉꯥꯡꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯌꯨꯝꯗꯗꯤ ꯁꯨꯝ ꯃꯩꯇꯩꯁꯤꯡ ꯁꯨꯝ ꯉꯥꯡꯅꯕꯗꯗꯤ ꯃꯩꯇꯩꯔꯣꯟꯅ ꯁꯨꯝ ꯉꯥꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯒꯤ ꯀꯜꯆꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯈ꯭ꯔꯦꯀꯣ ꯍꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯖꯔꯒꯁꯨ ꯁꯨꯆꯣꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯅꯤꯡꯉꯣꯜ ꯃꯤꯇꯩ ꯆꯅꯨ ꯑꯃ ꯑꯣꯏꯖꯕꯒꯤ ꯀꯜꯂꯛꯆꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯒꯨꯝꯂꯕ ꯊꯥꯕꯜ ꯆꯣꯡꯕ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯆꯕ ꯅꯨꯡꯉꯥꯏꯖꯕ ꯑꯥꯗꯁꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯕ꯭ꯔꯥ ꯀꯩ ꯀꯩ ꯍꯣꯏ ꯐꯥꯎꯕꯤ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯁꯨꯝ ꯊꯥꯕꯜ ꯆꯣꯡꯕ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯨꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯩ ꯂꯣꯏꯅꯗ ꯁꯨꯝ ꯁꯔꯨꯛ ꯌꯥꯏ ꯅꯨꯡꯉꯥꯏ ꯁꯨꯝ ꯆꯞ ꯆꯥꯅ ꯆꯞ ꯑꯗꯨꯝ ꯆꯥꯅ ꯁꯨꯝ ꯄꯥꯡꯊꯣꯛꯄꯤ ꯄꯥꯡꯊꯣꯛꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯨꯆꯨꯅꯥꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯤꯗꯣꯏꯔꯣ ꯏꯀꯨꯏ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦꯀꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛ ꯈꯣꯏꯗꯒ ꯆꯠꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯏꯊꯟꯇ ꯍꯣꯏ ꯄꯣꯛꯆꯕꯅꯤꯅꯀꯣ ꯑꯩꯒꯤꯗꯤ ꯑꯦꯛꯖꯥꯝ ꯂꯩꯕ ꯑꯣ ꯑꯗꯨꯒ ꯑꯣ ꯑꯦꯛꯖꯥꯝ ꯂꯩꯔꯃꯤꯅ ꯍꯟꯗꯛꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯌꯥꯎꯕ ꯍꯟꯗꯛꯇꯤ ꯌꯥꯎꯔꯔꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯨꯆꯨꯅꯥꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯑꯍꯦꯟꯕ ꯀꯔꯤ ꯀꯔꯤ ꯄꯥꯝꯕꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯄꯣꯔꯠꯁꯀꯨꯝꯕ ꯄꯥꯝꯕꯤꯕ꯭ꯔꯥ ꯉꯁꯥꯏ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯣꯏꯖꯔꯤꯀꯣ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯔꯤ ꯀꯔꯤꯒꯗꯤ ꯄꯥꯝꯕꯤ ꯑꯩ ꯁ꯭ꯄꯣꯔꯠꯁꯇ ꯕꯦꯗꯃꯤꯟꯇꯟꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗ ꯀ꯭रिꯀꯦꯠꯁꯨ ꯁꯨꯝ ꯄꯥꯝꯖꯩ ꯑꯅꯤꯁꯦ ꯁꯨꯝ ꯄꯥꯝꯖꯩ ꯑꯍꯦꯟꯕꯗꯤ ꯑꯇꯩ ꯁꯨꯝ ꯐꯨꯠꯕꯣꯜꯁꯦ ꯁꯨꯝ ꯌꯦꯡꯉꯤꯀꯣ ꯑꯗꯨꯒ ꯁꯥꯟꯅꯕꯗꯤ ꯑꯩꯅ ꯕꯦꯗꯃꯤꯟꯇꯟꯁꯦ ꯌꯥꯝꯅ ꯁꯥꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯨꯆꯣꯅꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯀꯣ ꯑꯣꯟ ꯄꯕ꯭ꯂꯤꯛ ꯗꯤꯃꯥꯟꯗ ꯑꯁꯤ ꯍꯦꯟꯅꯁꯨ ꯃꯒꯨꯟ ꯍꯥꯞꯅꯅꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯀꯣ ꯁꯅꯨ ꯑꯩꯈꯣꯏꯒꯤ ꯁꯨꯆꯣꯅꯥꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯒꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯍꯦꯟꯅ ꯄꯦꯟꯒꯗꯕ ꯃꯥꯜꯂꯦ ꯁꯨꯆꯣꯅꯥ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯂꯥꯏꯟ ꯑꯃ ꯁꯨꯝ ꯁꯛꯂꯛꯀꯦ ꯌꯥꯏ ꯌꯥꯏ ꯆꯤꯡꯗ ꯁꯥꯠꯄꯤꯉꯦꯂꯦ ꯆꯤꯟꯅꯗꯅ ꯀꯦꯟꯈꯤꯕ ꯀꯜꯂꯛꯏꯗꯦ ꯑꯩꯅ ꯀꯦꯟꯒꯦ ꯀꯦꯟꯗꯦꯗꯣ ꯃꯥꯂꯪꯕꯅ ꯍꯨꯝꯕꯒꯤ ꯀꯦꯟꯈꯤꯕꯅꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯆꯣꯅꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯆꯣꯅꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯥꯗ ꯎꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯐꯤꯖꯦꯠ ꯆꯥꯛꯆꯥꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯈ꯭ꯔꯦꯀꯣ
आदा लेबा लेसाबी सिंग मौ सिंग से माई फिजे चाक्सादा करी अहोंगबा थेंगनबी हंदक मणिपुर दा इहान हान बोइना लाकपसिदा सिदा लेबा आदा लेबा को लाइफस्टाइल आदा लेनरिबा गी मौ मतौ खरा थंबिउने ina khanbadadi mitegi fijet oi base bangladesh tana yamna shetna braina khalli lesha bishing hairo sum yum da di phane ka sum jele aduga siga lak pada sum mitei chanu sing jina sum mapan ge western ge oi ba phi sum shet le ko akhya da di yum da le radi mitei ge phane sum shet le do sum mapan thok pada di myam ga manar kata ni hana silver kamise sum shet le aduga jum da leiba sum myam lebina bada di phane shet le yum da lei ngai matam sna phane se dum set na ba se aduga manipur da lak pada di sum yeng base mitei phane se yamna shet na de mitei chanu sing sina adugi khena ba madi tare ko yam nuai se ada suchona tungda muk manipur da lak pagi soidana su lakninga mani ko dum lak kari kari habi ni manipur gi koi koi ba chatpa koi loktak lai ri adugum badi yeng biru rabra manipur da kyam koina lai khidoi no Aisha heyang yum da chalane gi di exam leibani na final exam ni na mahi shi ju thadok pa yade ko aduga loktak shu chacharu re akhoi ka kamaga shum koi ba chacharu re aduga tung da Shanghai festival da lakche ga na khan Shanghai festival handa ki se oina laktoira handa ki se oina lakche ga na 2019 gi oina laktoi ne ba adu sujana se hayeng tangkun gani thoi da di chat ka dore ba Bangladesh se ado Bangladesh da chatlaba matung da ko Manipur da sigum laba akhoi gi changdam na ba se da mana se lobirak le Bangladesh ki chilnaw singsa taram na wuk piram doi ni ko ada kari kari message kari kari puduna chatoi no karam banungsi wari nungai ba wari se puduna chatoi ni kari kari tamgani susona na ina shiga tamjaba singse ina hena ada lerakpade shiga laga ahen ba tamba singse ina ada myam da tamjani ko fijet hairo lining laishu hairo loina egi chinaw singda takpininge ada moidi yamna haraure moi shum yama ega shum egi chinaw lakpai wane ado moi gi shum bisha phang da bai lak khi da bai wane ado khoi se mi manga rom shum lakpai wane ado moi se edi hana de shum tawguna lekhi ba bisa se duga lakcha ba to next year da shu ei inaw sing puna lakani changdamna ba sida moi bu complete ta honna ba handak lai se ithanda oi da lakpa yam nungai se ada su nungai ba Manipur gi ko koi loktak adagi lei ba sangai mayam se ko masi loktak ti chatpiru re nungai ba wari mayam se soidana puraga chatpiu aduga khoina su Manipur da muk lakpa matam da taram nok sage yam nungai se suchana gi apam ba pam da ba khitang khangja hoge ko Manipuri gi leiri ba maitei gi phasakraba visual sing sigi marakta gi suchana na kwai digi khoida jaba khar thambiu ina pamje ba she luhong ba da nupi sing na wangkhei phi ga she laga leifane ka she na ke na chat pa da luhong ba gi dress luhong ba gi dress ango oi doira suchana like sabi gi koi gi machu shet pa she yamna mayamna shum shet na tholak pa da yam phaje ko do atei furup na de shu ma phane phidup she inde mitei na shumain she torak pa she ahen ba hai tare yamna phaje eng ba da koi suchana nungai ba wari khras dum la kisi ko aten ba break am tang lau jage yengbiri ba viewers singi mafam dagi aten ba break am tang nizari Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, Local, National, International, Sanabungi Paugdam, Mahiroi Singinamak, Maitai Mayekda, Akanana, Mapung Faraba Paung Singba, Lamjingba Times, Lamjingba Times. Isa Isagi Pau se Thadariba Hawker Singda Haibiraga, Lobiba Yaragani. Break matung da taram nokchari adom na miyeng tabiri basi on public demand ngasigi guest on lengsin dana lai basi Laifrak Pam Suchona Chanu koigi mitai sanugi mingthon phangkhrabe dugum luba sanu makhakni Suchona wari makha sathajarak poina ngasai visual gi matang da thambi khre ko aduga ada koigi leiba sorat kumba or Manipuri gi maitai gi culture si tholakpa matam da dumak pangthok piri masida koigi fije chaksa sing se visual sing si ada Manipuri gi dress si kamaina tawi apam basudum leiba lakpa dum phangbi bra kamain tawi hoi fije pudi khara
ꯌꯥꯝꯅ ꯐꯪꯗꯦꯀꯣ ꯂꯤꯛꯅ ꯁꯨꯝ ꯐꯪꯉꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯝ ꯃꯩꯇꯩꯅꯤꯅ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯁꯨꯝ ꯂꯩ ꯇꯥꯡꯉꯁꯨ ꯑꯁꯤꯒꯅ ꯈꯤꯇꯪ ꯐꯪꯉꯃꯤꯅ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯃꯤꯅ ꯑꯁꯤꯒꯁꯦ ꯍꯣꯡꯉꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯁꯨꯝ ꯐꯤꯖꯦꯠ ꯂꯩꯇ꯭ꯔꯤꯉꯩꯁꯦ ꯇꯥꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯩꯇꯩꯅꯤꯅ ꯃꯩꯇꯩꯒꯤ ꯐꯤꯖꯦꯠꯁꯤꯡꯁꯦ ꯄꯥꯝꯖꯅ ꯇꯥꯡꯉꯁꯨ ꯃꯈꯣꯏꯁꯦ ꯂꯩꯖꯩ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯁꯣꯔꯥꯠ ꯍꯥꯏꯕꯁꯤꯒꯗꯤ ꯁꯨꯝ ꯐꯤꯉꯧ ꯐꯅꯦꯛ ꯁꯦꯠꯂꯤ ꯑꯗꯣ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯥꯕꯤ ꯏꯃꯥꯒꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ? ꯍꯣꯏ ꯑꯥꯗ ꯃꯩꯇꯩꯒꯤ ꯁꯥꯔꯤ ꯀꯧꯔꯦꯀꯣ ꯁꯥꯔꯤꯁꯦ ꯁꯨꯝ ꯁꯥꯏ ꯐꯤ ꯐꯅꯦꯛꯁꯨ ꯁꯥꯏ ꯃꯇꯦꯛꯀꯨꯝꯕꯁꯦ ꯐꯤ ꯃꯇꯦꯛ ꯁꯥꯏ ꯐꯅꯦꯛꯁꯨ ꯁꯨꯝ ꯁꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯏꯟꯁꯥꯡ ꯃꯊꯦꯜꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯊꯝꯕꯤꯔꯝꯃꯨ ꯍꯤꯟꯖꯥꯡꯗꯤ ꯑꯩ ꯎꯇꯤꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯏꯁꯥꯃꯛ ꯎꯇꯤ ꯊꯣꯡꯕ ꯍꯩꯕꯤꯕ꯭ꯔꯥ ꯍꯣꯏ ꯁꯨꯆꯣꯅꯥ? ꯍꯩ ꯅꯍꯥꯟ ꯑꯩꯈꯣꯏꯁꯨ ꯏꯚꯦꯟꯇ ꯌꯥꯎꯔꯤꯀꯣ ꯐꯨ ꯍꯧꯕ ꯍꯥꯏꯅ ꯐꯨ ꯍꯧꯕꯗ ꯑꯩꯅ ꯎꯇꯤ ꯊꯣꯡꯖꯒꯦ ꯎꯇꯤ ꯑꯉꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯥꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯂꯩꯖꯔꯤꯕ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯁꯦ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯉꯥꯔꯤ ꯉꯥꯇꯥꯏ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯐꯪꯉꯤ ꯑꯥꯗ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯣꯏꯅ ꯁꯨꯝ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯤꯡꯁꯤꯁꯨ ꯐꯪꯉꯤ ꯉꯁꯥꯏ ꯁꯨꯆꯣꯅꯥꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯨꯍꯣꯡꯕꯗ ꯁꯦꯠꯅꯔꯤꯕ ꯏꯟꯅꯔꯤꯕ ꯐꯤꯖꯣꯜꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯄ ꯐꯥꯎꯖꯩ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯑꯥꯗ ꯑꯗꯨꯃꯛ ꯑꯗꯨꯒꯤ ꯃꯃꯤꯁꯦ ꯆꯞ ꯆꯥꯅ ꯇꯥꯕꯤꯕ꯭ꯔꯥ? ꯍꯣꯏ ꯃꯃꯤꯁꯦ ꯆꯞ ꯆꯥꯅ ꯁꯨꯝ ꯇꯥꯏ ꯃꯩꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯨꯝ ꯋꯥꯡꯈꯩ ꯐꯤꯒ ꯏꯜꯂꯒ ꯁꯨꯝ ꯐꯖꯅ ꯀꯦꯅ ꯈꯣꯠꯅ ꯆꯠꯂꯤ ꯃꯧꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯅꯤꯄꯨꯔꯒ ꯂꯨꯍꯣꯡꯕꯗ ꯁꯦꯠꯄ ꯈꯣꯠꯄ ꯐꯤꯖꯣꯜꯁꯦ ꯁꯨꯝ ꯆꯞ ꯃꯥꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯨꯆꯣꯅꯥ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯥꯡꯗꯝꯅꯕꯁꯤꯗ ꯃꯅꯥꯁꯤ ꯐꯪꯕꯤꯔꯦꯀꯣ ꯇꯥꯏꯇꯜ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯝꯅꯕꯁꯤꯗ ꯃꯅꯥꯁꯦ ꯂꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯧꯔꯛꯑꯕ ꯃꯇꯨꯡꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤ? ꯏꯁꯥꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯍꯥꯏꯈ꯭ꯔꯦꯀꯣ ꯋꯤꯅꯔ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯁꯨꯝ ꯇꯝꯖꯒꯦ ꯑꯍꯦꯟꯕ ꯈꯤꯇꯪ ꯈꯪꯅ ꯆꯠꯆꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯋꯤꯅꯔ ꯑꯣꯏꯔꯤꯁꯦ ꯑꯩꯒꯤꯗꯤ ꯑꯍꯦꯟꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯁꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯐꯥꯔꯁ ꯇꯥꯕꯁꯤꯒ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯃꯅꯥꯁꯦ ꯂꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯆꯠꯂꯒ ꯀꯥꯡꯂꯣꯟ ꯃꯥꯡꯊꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯈꯠꯅꯅꯕ ꯀꯔꯤ ꯀꯔꯤ ꯊꯧꯗꯥꯡꯒꯗꯤ ꯂꯧꯒꯦ ꯀꯥꯏꯅ ꯈꯟꯕꯤꯔꯤ? ꯑꯩꯅ ꯈꯟꯖꯕꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯔꯝꯗꯝꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯀꯥꯎꯔꯛꯂꯦ ꯀꯥꯏꯊꯔꯛꯂꯦ ꯑꯩꯈꯣꯏ ꯑꯥꯗ ꯑꯗꯨꯒ ꯑꯁꯤꯁꯦ ꯑꯩꯅ ꯑꯥꯗ ꯆꯠꯂꯒ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤ ꯑꯩꯅ ꯁꯤꯒ ꯇꯝꯅ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯥꯗ ꯇꯥꯛꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟꯒꯤ ꯗꯃꯛꯇ ꯑꯩꯈꯣꯏ ꯑꯥꯗ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯀꯅꯥꯃꯧꯅ ꯍꯩꯇꯦ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟꯁꯦ ꯈꯤꯇꯪ ꯋꯥꯠꯄ ꯃꯩꯇꯩꯂꯣꯟ ꯅꯠꯇꯦ ꯃꯩꯇꯩ ꯃꯌꯦꯛ ꯀꯣꯛꯁꯒꯨꯝꯕ ꯃꯩꯇꯩ ꯃꯌꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯑꯩꯈꯣꯏ ꯀꯅꯥꯃꯧ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯄꯤꯛꯏꯉꯩꯗꯩ ꯕꯦꯡꯒꯣꯂꯤꯅ ꯁꯨꯝ ꯇꯝꯃꯛꯄꯅꯤꯅ ꯑꯗꯨꯒ ꯁꯨꯝ ꯍꯣꯠꯅꯖꯩ ꯑꯩꯈꯣꯏ ꯑꯥꯗ ꯕꯕꯥꯅꯁꯨ ꯁꯨꯝ ꯒꯕꯔꯃꯦꯟꯗ ꯍꯥꯏꯀꯣ ꯕꯕꯥ ꯍꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯍꯥꯞꯅꯕꯩ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯒꯕꯔꯃꯦꯟꯗ ꯍꯦꯜꯞꯁꯦ ꯂꯧꯅꯤꯡꯉꯦ ꯑꯥꯗ ꯆꯠꯂꯒ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯍꯥꯞꯆꯒꯦ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤꯀꯣ ꯁꯨꯆꯣꯅꯥ ꯑꯗꯣ ꯁꯨꯆꯣꯅꯥꯅ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯐꯝꯁꯦ ꯆꯥꯎꯔꯥꯛꯅ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯃꯨꯛꯀꯗꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕꯤꯕꯒꯦ? ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒ ꯀꯨꯟꯔꯣꯝ ꯑꯣꯏꯅꯤ ꯈꯨꯟꯁꯦ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯨꯜꯂꯒ 46 ꯔꯣꯝ ꯈꯨꯟ ꯑꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯁꯨꯀꯣ ꯃꯅꯤꯄꯨꯔꯗ ꯂꯦꯡꯕꯤꯔꯛꯎ ꯑꯩꯈꯣꯏꯅꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯆꯒꯦ ꯑꯩꯈꯣꯏꯅꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯁꯨ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯨꯆꯣꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇꯅꯦ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯃꯅꯤꯄꯨꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯁꯦ ꯄꯨꯟꯅ ꯁꯨꯝ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯨꯅ ꯆꯥꯟꯅ ꯂꯩꯅꯕ ꯑꯃꯒ ꯁꯨꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯦ ꯂꯥꯛꯄ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯀꯣꯏꯅ ꯈꯣꯠꯅ ꯁꯨꯝ ꯂꯨꯅ ꯆꯥꯟꯅꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯁꯤ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯆꯠꯁꯤ ꯃꯌꯥꯝ ꯐꯨꯔꯨꯞꯁꯦ ꯀꯟꯁꯤ ꯑꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯁꯨꯆꯣꯅꯥꯅ ꯂꯥꯛꯄꯤꯕꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ
ngasi gi oinadi matang asida on public demand tensionjari mathangi chayol mathangi yaifarabu numit amada anoba guest special guest ama puduna lakchage matamadu fawbagi damaktadi miyamdagi kaina yathang loksari